Ras moirang temna punmak pui kai khumna butcheri Leikol wari nang sipuduna lakchari ba wari si tabda kiningai oiraba horror story amani wari si gi mamingna eigi nupi bhoot oiramle haina ming tholi wari si da hingliba amadi leikidraba kana gumba amataga mari leina jadi pumnamak aibagi wakhalna sagat charaga iba wari amani wari si miyam gi mafamda lan thoksaba matamda soikilan khiba kaya ama yaurabsu ngakpiyo haiba wafamji thamjaraga wari asi kari kamdawbage haibado mayam punna taminasi ayuki matam amada tata truck mapu oiba sauba kauba nupa ama ningthemna leiriba loktak pat ki mapanda leiba ningthem gi yum maduda sauba laam asumna saubana sumang yorokba matam sida ningthem bu kaudam ningthem imungdagi sak saba loiraga makhut taithoktuna thore sauba bu ubada ningthemna oza haina su kaudam saubana amu asumna hairi ningthem aina ngasi laisi tangai fadana aigi garido nangna amukta thobidaba yadre saubagi wahai sida ningthem yaramdi maramdi ningthem gi nupi mironduna tha mapangi angang pibuk nungda naupuri masina maram oiraga ningthem saubana haibasida yakidi ningthem saubada onsilaga amu asumna hairi oza handaki matang sidi nanang nupi su tha surakadore aduna ai matam kharadi lepchakigi ningthem ozana hairisi atopa driver matik chaba leitaba sida inauda haibani masi matangdi nangna yabiyo ba oza ai ozana haiba wafamdo hiktok sabagi wafamdi nati yum sida leirise aiga nanaw nupiga akhoi ani khaktani miron ga leitabane aina chathokhradi thajadi kanana yengbini ningthem satkadoriba lambi sina asangba oibana ai atopadasu hainingdraba nang yaragadi amtadi yabiyoda asumna saubana hanjen haiba sida ningthem tawpham khangdaba ma phawrami taseng na ngamlaroi haina sikhang khangbasu ningthem ngamlamdi maramdi ningthem gi pukchak saubana piribani saubagi gari thoduna ningthem gi imung pujaribani masina maram oiraga ningthem wakhan munna khallaba matung saubada matam kayam sangani hairami kuiroida hapta amakhatani purakadaba yoto lot hek tawbaga imphal da thorakadabani Pareoza, ayarage, adubu thajase, maram marakta itay matharakuna ingchalan biyoko. Hoida, adugidi, aina panabasilage. Asumna wari sanaraba matung, sauba, ningthem gi mayumdagi, satkirami. Nasaidagi wari sanariba asi, thongjin mapanda leptuna, thajana sutaribani. Saubana satkraba matungda, thajana, mapuroibagi manakta sanglaktuna, asumna hairi. Tamo, aigi oiriba phibamsi, tamona hena khangliba natro. ngasi haying tamba ngamdrabasida nangna muk chakhradi aidi kari oyani thaja aishu ozana haibaduda hiktopa ngamdadana hoi haikre asumna matai manau si wari kayam sanarami thajana mironbi oibana ningthemda sattanaba wafam kayam su hairami adubu ningthem hoi haina ya thokkibana sattabadi yadre asumna numin asige ahingda ningthem amadi thaja makoyani sak toklaba matung moigi phamungda hipne makoyani wari kayama su sanarami asumna nimit asige ahingsi nungsiba wari kayana anauba mayon songbagum ningthem thajagi wari sina ahing haukiba khangodi mathangi numitni nongwalaba matung ningthem satnaba mapimaron sing yomsile tanja sida tomba kauba ningthem gi handamel oigadaba nupa masula tangthem loidribo mapuna engonda phone tori ningthem loire haiduna khummi asumna ningthem na mapon masai yomba loiraga salamdai mikop asida ningthem thajana nungsina yenglami thajasu thingbadi ngamda mapuroibana chakhiba maikai edu tamna yenghau asumna ningthem amadi tomba makhoyani saubagi mayumda chatlam sana thaknaba sing saubana khaw amada haptuna thorang tawduna leirami matam sida ningthem amadi tomba makhoyani su laam ningthem noi laidana aishu noigi sanaba kari no mana masing khara semambanida as ahoi oja sidi semdrasu yabudu awhana naba lambi dagi adum leiba yabane likman khre oja na haima masi hangang sidi oja na sembiri se har yaudaba asengba leihauda phangba insang ni ne
awatpaduna lambidagi leiraga loire kaidorage ahauba chaningasu adum layoda asumna haiduna khaw adubu ningthemda piram aduga sumangda khamliba gari aduda ningthem amadi tomba mukhoyani kakhatkhi matamsida chawbuna seloina lupa lising tara amasu piram asumna ningthem gari thauduna ma lawba chakadurba mukhoygi group adu tamna gari adubu thawkhirami imfandagi guwahati da yot lawba chakadurba gari masingna tarani asumna gari tara adu pareng oina khamduna imfaldagi guwahati tamna thawba hokirami asum thawrakpana ayuk nungthin hokiduna ahingi matamda manipur amadi nagaland anigi tainaba lambi amada makhoygi gari singadu pareng sana khamlam magi gari singadu sak thongduna sanaba thorang su thongnaram gari manga amadi ningthem hoiga punna sak thongnaba thorang tawram asumna makhoi manga aduna hau tawduna sak thongnaba thorang tawrpa matam sida tomba makhong hamningba phawram adubu tanja asida ningthemdi mana thoriba gari adugi manungda adumak phamduna wakhal nuwaitana thajagi wakhalda tawduna leri asomdana tomba number 2 tawningi haiduna asongba narak monsong amada sangkiram asumna amamba mafam aduda tombana number 2 tawringai tanja asida monsong maruk aduda sorok tawrakhi sorok tawrakpagi makhol asi tabada tomba karigumba jiba amana tawrakpani haina akiba karisu phawramde adubu angakpa amagi matauda akiba amadi phawki madudi tomana number 2 tawba loiraga ising samge haina manakta thamliba ising bottle adubu laubada nana laubagum tawrami tomba masada chingnakpa phawraktuna kari oirabano haiduna fall light thanduna yengbada nupi amagi khusa oiduna leram matamsida tomba kiman khibana khongaw chingkhatboy phuk hawgattuna mayamna sak thongliba mafam madu tamna chenchan khiram matamsida leiramliba driver amana tombagi phibam si ubada nokli asumna hairi tomba kaino nang tawridude number 2 tawba chakhraga khongraw chingkhatpa kawrabo asumna driver themana hairakpasida tomba masadu thak niktuna tomana thengnakiba singadu mayam aduda tam matamsida lemba kawba driver amana asumna hari tomba nangsi phanadi chawre haibabu haipet angbajani hajik matamsidabu kadaidigi butno asumna tomana hairiba wayesi kanamatan thajabidi matamsida saksu thongba loisilladuna ningthembo sak chanaba kawruso haina tombada hairam tomba magi wa thajabidi haiduna mathanta pukningda kijeram aduga ningthembo sak chananabagi kawbasu chatlam tomana gari kakhalakpa matam sida ningthemdi masi amada ungduna phamlam adubu tomana ningthemge awaba adudi khanglamde ningthembo sak chanaba wafamsu hairami aduga tomba gari dagi kumkhirami tomana kumkhraba matungda ningthemsu gari adudagi sak chanabagi damak kumlai aduga sak chananabagi sinli langliba mafam adu tamna ningthem changai asumna makhoi punna sak chaminarami asumna sak chaba loiraba matungda magi gari da kanaduna tumba changnakre matamsida tomba amadi ningthem makhoi anisu gari da kakhal asumna ningthem driver side da makhong konsinduna tummi ningthemgi khongyadana tomba tummi matamsida angakpa khonjen oiba ama tombana tarami tombagi nakongda kanagumbi nupi amana isei sakpagi makhol ama tarami ahanbada tombagi wakhalda ningthemgi pholda isei thariboi khalam adubu tariba makhol asina tombagi nakongda makhol hauna tarakpa sida tomba tumba yadabana hainadaba phawraduna ningthembu hodoklam tainthe iseido yam humale tumba yadreba se khara leidhoba ningthem khonjen takna khumai kaino tomba aidi phone chu paidana kadaidagi seino waisida tomba angakpa phawrami tomana so hojikti khangi ningthem phone paide haibasi tombagi akiba aduna ningthemna phone paide haibasi kawkhiduna isaidu makhol haumali haiduna leithau haibo oiram isai tabe aba speaker su leite haibasi khangladuna tomba atuki mati akiba oikhi asumna kina tomba magi phijub adubo makok phawba yauna subchilam matamsida tombagi nakongda mina laubagi khonjen tongan ba akiba khonjen kaya ama tombana taram kimanbadagi fuk haugatuna ningthembo amuk haudoi matamsida ningthem mikap thoraktuna tomba kedoroge tungidi haidadana nangsidi se tummo haba asumna ningthemna hairakpasida mahakna kiriba si ningthemsu thajararoi khanbadagi tomba wa karisu haida masi amada phajub subchinduna phamlaga leikhi matamsida akiba ma haiduri
ꯇꯣꯝꯕꯅ ꯐꯝꯂꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯗꯥꯏꯚꯔ ꯁꯥꯏꯠꯇꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯣꯡ ꯑꯗꯨ ꯊꯤꯟꯕꯒꯤ ꯃꯈꯣꯟ ꯑꯃꯨꯛ ꯇꯥꯔꯛꯂꯝꯃꯤ ꯇꯣꯝꯕ ꯀꯤꯅ ꯊꯤꯜꯂꯤꯕ ꯊꯣꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯖꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯇꯣꯝꯕꯅ ꯐꯝꯂꯤꯕ ꯂꯦꯐ ꯁꯥꯏꯠꯀꯤ ꯊꯣꯡ ꯑꯗꯨꯗ ꯑꯃꯨꯛ ꯗꯪ ꯊꯤꯜꯂꯛꯂꯝꯃꯤ ꯃꯇꯝꯁꯤꯗ ꯇꯣꯝꯕ ꯀꯤꯃꯟꯈꯤꯕꯅ ꯅꯤꯡꯊꯦꯝꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯅꯤꯡꯊꯦꯝꯕꯨ ꯑꯃꯨꯛ ꯍꯧꯗꯣꯛꯏ ꯇꯣꯝꯕ ꯀꯩꯗꯧꯔꯒꯦ ꯅꯪ ꯁꯤꯗꯤꯕ ꯗꯥꯏꯟꯊꯦꯝ ꯑꯩ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯌꯥꯝ ꯀꯤꯔꯦꯕ ꯒꯥꯔꯤꯒꯤ ꯊꯣꯡꯁꯤꯡꯁꯦ ꯃꯄꯥꯟꯗꯒꯤ ꯀꯅꯥꯅꯅꯣ ꯈꯪꯗꯦ ꯄꯪꯊꯤꯟꯗ ꯊꯤꯜꯂꯤ ꯑꯩ ꯌꯥꯝ ꯀꯤꯌꯦꯕ ꯗꯥꯏꯟꯊꯦꯝ ꯑꯁ ꯀꯩꯁꯨ ꯇꯧꯔꯣꯏ ꯇꯨꯝꯃꯣꯕ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤꯅꯦ ꯅꯣꯡ ꯑꯃꯨꯛ ꯉꯥꯜꯂꯅꯤ ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤꯕ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯅꯤꯡꯊꯦꯝ ꯇꯨꯝꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯇꯣꯝꯕꯗꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯕꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤ ꯇꯣꯝꯕꯅ ꯑꯀꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯦꯡꯅꯕꯒ ꯂꯣꯏꯅꯅ ꯍꯧꯈꯤꯔꯝꯃꯤ ꯅꯣꯡ ꯉꯥꯜꯂꯕ ꯃꯇꯨꯡ ꯒꯥꯔꯤꯁꯤꯡꯅ ꯄꯔꯦꯡ ꯑꯣꯏꯅ ꯈꯥꯝꯂꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯑꯣꯄꯣꯖꯤꯠꯇ ꯁꯤꯃꯤꯇ꯭ꯔꯤ ꯉꯥꯛꯇ ꯂꯩꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯝꯃꯤ ꯇꯣꯝꯕ ꯍꯧꯖꯤꯛꯇꯤ ꯈꯪꯉꯤ ꯉꯔꯥꯡ ꯑꯍꯤꯡ ꯇꯣꯝꯕꯅ ꯑꯀꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯦꯡꯅꯈꯤꯕ ꯑꯗꯨ ꯃꯐꯝ ꯑꯁꯤ ꯂꯩꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯇꯣꯝꯕ ꯍꯧꯖꯤꯛꯇ ꯋꯥꯈꯜ ꯇꯥꯔꯛꯏ ꯑꯁꯨꯝꯅ ꯅꯣꯡ ꯉꯥꯜꯂꯛꯄꯗꯒꯤ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯒꯨꯋꯥꯍꯥꯇꯤꯒꯤꯗꯃꯛ ꯇꯞꯅ ꯇꯞꯅ ꯑꯃꯨꯛ ꯊꯧꯕ ꯍꯧꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯒꯨꯋꯥꯍꯥꯇꯤ ꯌꯧꯔꯝꯃꯤ ꯃꯇꯝꯁꯤꯗ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯤꯡꯊꯦꯝ ꯍꯣꯏꯅ ꯄꯨꯒꯗꯕ ꯌꯣꯠꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯦꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯊꯥ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯄꯣꯠꯆꯩꯁꯤꯡꯗꯨ ꯂꯧꯔꯒ ꯌꯥꯝꯅ ꯊꯨꯅ ꯃꯌꯨꯝ ꯌꯧꯅꯤ ꯈꯜꯂꯝꯕ ꯅꯤꯡꯊꯦꯝ ꯃꯪꯂꯥꯟ ꯑꯣꯏꯈꯤ ꯌꯣꯠ ꯁꯥꯅꯕ ꯃꯦꯆꯤꯟ ꯑꯗꯨ ꯌꯥꯗꯕꯗꯒꯤ ꯇꯇꯥ ꯂꯣꯠ 10 ꯇꯧꯒꯗꯕ ꯑꯗꯨ ꯁꯨꯕ ꯉꯝꯗꯕꯅ ꯅꯨꯃꯤꯠ 9 ꯉꯥꯏꯕ ꯇꯥꯈꯤ ꯅꯥꯀꯜ ꯑꯃꯗꯅ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯃꯌꯥꯗ ꯂꯩꯍꯧꯕ ꯊꯥꯖ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯤꯕꯝ ꯁꯣꯛꯄ ꯍꯥꯏꯕꯗꯨꯅꯤ ꯊꯥ ꯁꯨꯔꯝꯗꯥꯏꯒꯤ ꯅꯛꯁꯤꯜꯂꯛꯄ ꯃꯇꯝ ꯑꯣꯏꯕꯅ ꯆꯩꯅꯥ ꯀꯌꯥ ꯑꯃꯁꯨ ꯈꯪꯖꯔꯝꯃꯤ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯦꯝꯕꯨ ꯀꯧꯅ ꯀꯞꯆꯔꯝꯃꯤ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯅꯤꯡꯊꯦꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯅꯣꯡꯃ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯃꯗ ꯅꯤꯡꯊꯦꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯤ ꯀꯅꯥꯁꯨ ꯂꯩꯇꯕ ꯃꯐꯝ ꯑꯃꯗ ꯃꯊꯟꯇ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝꯁꯤꯗ ꯃꯃꯥꯟꯅꯕ ꯑꯍꯨꯝꯒ ꯇꯣꯝꯕꯒ ꯂꯣꯏꯅꯅ ꯅꯤꯡꯊꯦꯝꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ ꯅꯤꯡꯊꯦꯝꯒꯤ ꯑꯋꯥꯕ ꯑꯗꯨꯕꯨ ꯎꯕꯗ ꯃꯈꯣꯏ ꯃꯌꯥꯝꯅ ꯅꯤꯡꯊꯦꯝꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯊꯦꯝꯕꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯍꯟꯗꯛꯇꯤ ꯏꯝꯐꯥꯜ ꯍꯟꯈꯤꯕꯗ ꯅꯈꯣꯏ ꯌꯨꯝꯗ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯁꯦ ꯑꯗꯨꯒ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯃꯁꯨ ꯅꯈꯣꯏꯗ ꯂꯩꯒꯦ ꯍꯥꯏꯗꯤ ꯅꯈꯣꯏ ꯄꯥꯠ ꯑꯗꯨꯗ ꯀꯩ ꯍꯥꯏꯅꯤ ꯉꯥꯒꯗꯣ ꯐꯥꯅꯤꯡꯉꯦꯕ ꯈꯣꯏꯒ ꯆꯣꯞꯄꯗꯣ ꯑꯁ ꯌꯥꯝ ꯄꯥꯝꯃꯦꯕ ꯑꯁꯨꯝꯅ ꯍꯥꯏꯕꯁꯤꯗ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯂꯣꯏꯅꯃꯛ ꯂꯥꯛꯀꯦ ꯍꯥꯏꯔꯝꯃꯤ ꯅꯤꯡꯊꯦꯝꯅꯁꯨ ꯍꯣꯏ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ 18 ꯁꯨꯕ ꯅꯨꯃꯤꯠꯇ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗꯒꯤ ꯃꯥꯜꯁꯤꯡ ꯑꯗꯨ ꯄꯨꯔꯛꯇꯨꯅ ꯅꯤꯡꯊꯦꯝ ꯍꯣꯏꯒꯤ ꯒꯥꯔꯤꯁꯤꯡ ꯑꯗꯨꯗ ꯂꯣꯗ ꯇꯧꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯒꯨꯋꯥꯍꯥꯇꯤꯗꯒꯤ ꯏꯝꯐꯥꯜ ꯇꯝꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯣꯛꯈꯤꯔꯝꯃꯤ ꯑꯁꯨꯝ ꯊꯧꯔꯛꯄꯅ ꯅꯨꯃꯤꯠ 2 ꯁꯨꯔꯛꯄꯗ ꯃꯈꯣꯏ ꯏꯝꯐꯥꯜ ꯌꯧꯔꯦ ꯉꯁꯥꯏ ꯅꯤꯡꯊꯦꯝ ꯍꯣꯏꯗ ꯆꯠꯁꯦ ꯍꯥꯏꯈꯤꯕ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯃꯥꯜ ꯊꯥꯕ ꯂꯣꯏꯔꯒ ꯅꯤꯡꯊꯦꯝꯒꯤ ꯌꯨꯝꯒꯤ ꯕꯁ ꯑꯃꯗ ꯄꯨꯟꯅ ꯇꯣꯡꯗꯨꯅ ꯅꯤꯡꯊꯦꯝ ꯍꯣꯏꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯃꯇꯝꯁꯤꯗ ꯕꯁ ꯑꯗꯨꯗꯤ ꯅꯤꯡꯊꯦꯝꯒꯤ ꯌꯨꯝ ꯌꯧꯕ ꯅꯠꯇꯦ ꯑꯣꯛꯇꯣ ꯔꯤꯖꯥꯔꯚ ꯑꯃꯁꯨ ꯂꯧꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯣꯏꯔꯥꯡꯒꯤ ꯂꯝꯈꯥꯏ ꯌꯧꯔꯛꯄꯗ ꯕꯁ ꯑꯗꯨꯕꯨ ꯈꯥꯝꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ 5 ꯑꯗꯨ ꯑꯣꯛꯇꯣ ꯑꯃ ꯋꯥꯏꯔꯒ ꯅꯤꯡꯊꯦꯝꯒꯤ ꯃꯌꯨꯝ ꯇꯝꯅ ꯆꯠꯂꯝꯃꯤ ꯅꯤꯡꯊꯦꯝ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯎꯅꯤꯡꯕꯅ ꯃꯁꯥꯗꯨ ꯂꯩꯊꯥꯐꯝ ꯈꯪꯂꯝꯗꯦ ꯑꯁꯨꯝꯅ ꯆꯠꯂꯤꯕ ꯑꯣꯛꯇꯣ ꯑꯗꯨ ꯅꯤꯡꯊꯦꯝꯅ ꯂꯩꯔꯤꯕ ꯃꯐꯝ ꯐꯥꯎꯕ ꯒꯥꯔꯤ ꯊꯧꯖꯤꯟꯕꯗꯤ ꯌꯥꯔꯝꯗꯦ ꯂꯩꯔꯛ ꯃꯆꯤꯟꯗꯒꯤ ꯀꯨꯝꯗꯨꯅ ꯆꯪꯒꯗꯕ ꯑꯣꯏꯔꯝꯃꯤ ꯃꯇꯝꯁꯤꯗ ꯅꯤꯡꯊꯦꯝꯗꯤ ꯑꯣꯛꯇꯣꯗꯒꯤ ꯐꯟ ꯆꯣꯡꯊꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯈꯤꯔꯝꯃꯤ ꯂꯩꯍꯧꯔꯤꯕ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯩꯃꯥ ꯅꯤꯡꯊꯦꯝ ꯉꯥꯏꯈꯣꯅꯦ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯦ ꯂꯝꯕꯤ ꯈꯪꯗꯦꯕ ꯇꯥꯊꯦꯝꯕ ꯀꯩꯅꯣ ꯑꯗꯨ ꯌꯥꯝ ꯋꯥꯔꯤꯗꯨꯕꯣ ꯑꯩ ꯂꯩꯁꯤꯗꯤ ꯑꯩꯗꯤ ꯅꯤꯡꯊꯦꯝ ꯍꯣꯏꯒꯤ ꯃꯌꯨꯝ ꯈꯪꯉꯤ ꯍꯣꯏꯅꯦ ꯑꯩꯈꯣꯏ ꯇꯣꯝꯕ ꯌꯥꯎꯔꯤꯀꯣ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯃꯌꯨꯝ ꯌꯧꯔꯤ ꯅꯤꯡꯊꯦꯝꯅ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯅꯤꯡꯊꯦꯝ ꯏꯃꯨꯡꯗ ꯐꯠ ꯆꯪꯈꯤ ꯑꯗꯨꯒ ꯊꯥꯖꯕꯨ ꯀꯧꯔꯝꯃꯤ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝꯅ ꯀꯧꯔꯤꯕ ꯑꯁꯤ ꯊꯥꯖꯅ ꯈꯨꯝꯃꯛꯇꯦ ꯃꯇꯝꯁꯤꯗ ꯅꯤꯡꯊꯦꯝ ꯌꯥꯝꯅ ꯑꯉꯛꯄ ꯑꯃ ꯐꯥꯎꯈꯤꯔꯝꯃꯤ ꯊꯃꯣꯏ ꯁꯣꯛꯄꯒꯤ ꯃꯇꯥꯒꯨꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯐꯝ ꯑꯃꯗ ꯉꯛꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯁꯤꯗ ꯇꯨꯡꯗꯒꯤ ꯂꯦꯝꯕꯅ ꯅꯤꯡꯊꯦꯝꯕꯨ ꯀꯧꯔꯛꯏ ꯇꯟꯖꯥꯁꯤꯗ ꯑꯉꯛꯄꯅꯤ ꯅꯤꯡꯊꯦꯝꯅ ꯉꯛꯂꯤꯕ ꯑꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗꯦ ꯊꯦꯝꯕꯅ ꯀꯧꯔꯛꯄꯁꯤꯗ ꯊꯥꯖ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯝꯗꯨꯅ ꯊꯣꯔꯛꯂꯝꯃꯤ ꯅꯤꯡꯊꯦꯝ ꯃꯇꯨ ꯃꯆꯥ ꯎꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯃꯨꯛ ꯍꯔꯥꯎꯖꯔꯝꯃꯤ ꯉꯁꯥꯏ ꯉꯛꯈ꯭ꯔꯤꯕ ꯑꯗꯨꯗꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕ ꯈꯪꯂꯝꯗꯦ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤꯕꯨ ꯄꯝꯗꯨꯅ ꯅꯤꯡꯊꯦꯝ ꯅꯨꯡꯁꯤꯅ ꯌꯦꯡꯖꯔꯝꯃꯤ ꯑꯗꯨꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕ ꯑꯃꯗꯤ ꯇꯣꯝꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ
ꯃꯈꯣꯏꯅ ꯉꯁꯥꯏ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯂꯩꯔꯛꯈꯤꯕ ꯌꯦꯟ ꯑꯗꯨ ꯁꯦꯝꯕ ꯁꯥꯕ ꯇꯧꯅꯕ ꯃꯃꯥꯡꯗ ꯂꯩꯕ ꯁꯪꯒꯣꯏ ꯑꯗꯨꯗ ꯆꯠꯂꯣ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯁꯪꯒꯣꯏ ꯇꯝꯅ ꯆꯠꯈꯤ ꯑꯗꯨꯒ ꯊꯣꯡ ꯊꯥꯛꯅꯕ ꯁꯦꯝꯕ ꯁꯥꯕꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔ ꯂꯩꯔꯒ ꯅꯤꯡꯊꯦꯝꯁꯨ ꯊꯣꯔꯛꯏ꯫ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯆꯪꯗꯨꯅ ꯃꯇꯦꯡꯁꯨ ꯄꯥꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯦꯝꯕ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯒ ꯂꯦꯝꯕ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯏꯟꯁꯥꯡ ꯊꯣꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯊꯦꯝꯕꯒꯤ ꯅꯥꯀꯣꯡꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯉꯥꯡ ꯑꯃꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯂꯩꯃꯤꯟꯅꯔꯤꯕ ꯃꯈꯣꯏ ꯑꯇꯩꯗꯤ ꯇꯥꯕ ꯅꯠꯇꯦ꯫ ꯊꯦꯝꯕꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯀꯩꯅꯣ ꯌꯥꯝ ꯌꯥꯛꯄ ꯑꯉꯥꯡꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ꯫ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯦꯝꯅ ꯇꯥꯗꯦꯗ ꯍꯥꯏꯅ ꯈꯨꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯦꯝꯕꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯕꯁꯤꯗ ꯖꯤꯃꯤ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯅꯪꯒꯤ ꯅꯨꯄꯤꯁꯤ ꯑꯅꯧꯕꯤ ꯑꯣꯏꯕꯅꯤꯅ ꯑꯉꯥꯡ ꯁꯦꯟꯅꯕ ꯍꯩꯔꯝꯃꯔꯣꯏ꯫ ꯑꯗꯨꯅꯅꯦ ꯊꯦꯝꯕꯅ ꯑꯉꯥꯡ ꯀꯞꯄꯤ ꯍꯥꯏꯁꯦ ꯑꯃꯨꯛꯇ ꯌꯦꯡꯁꯤꯟꯕꯤꯔꯨꯁꯨ ꯆꯠꯂꯣ꯫ ꯑꯁꯨꯝꯅ ꯖꯦꯃꯤꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯅꯤꯡꯊꯦꯝ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯁꯛ ꯑꯃꯈꯛ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯅ ꯊꯦꯡꯅꯈꯤ꯫ ꯃꯗꯨꯗꯤ ꯄꯣꯛꯇ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯆꯍꯤ ꯐꯥꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯁꯟ ꯁꯥꯗꯨꯅ ꯆꯪꯉꯛꯏ꯫ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯅꯤꯡꯊꯦꯝꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯨꯔꯒ ꯊꯥꯗꯣꯛꯄꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯅꯤꯡꯊꯦꯝꯕꯨ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗꯦ꯫ ꯁꯟ ꯁꯥꯗꯨꯅ ꯆꯪꯂꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯃꯇꯝꯁꯤꯗ ꯑꯀꯤꯕ ꯃꯁꯛ ꯍꯥꯏꯗꯨꯅꯤ ꯑꯉꯥꯡ ꯑꯗꯨ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯀꯤꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯊꯥꯖ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯇꯨꯅ ꯁꯨꯃꯥꯡꯗ ꯑꯉꯥꯡꯅ ꯁꯟ ꯁꯥꯗꯨꯅ ꯆꯠꯂꯤꯕ ꯑꯗꯨ ꯊꯥꯖꯅ ꯄꯝꯈꯠꯂꯝꯃꯤ꯫ ꯎꯔꯤꯕ ꯁꯛꯇꯝ ꯑꯁꯤꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯍꯦꯟꯅ ꯑꯀꯤꯕ ꯑꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥꯖꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯝꯂꯕ ꯃꯇꯨꯡ ꯃꯃꯥꯡ ꯄꯥꯡꯅ ꯂꯩꯕ ꯄꯥꯠ ꯑꯗꯨ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯋꯥ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯏꯉꯛ ꯉꯛꯅ ꯊꯥꯖꯅ ꯇꯧꯔꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯉꯛꯄ ꯑꯃꯃꯨꯛ ꯍꯥꯏꯗꯨꯅꯤ ꯅꯤꯡꯊꯦꯝ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯄꯝꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯏ꯫ ꯎꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯀꯤꯕ ꯑꯣꯏꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯀꯤꯕ ꯎꯠꯂꯕꯗꯤ ꯅꯤꯡꯊꯦꯝꯅ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯍꯥꯏꯗꯨꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯆꯥꯛ ꯏꯟꯁꯥꯡꯁꯨ ꯊꯣꯡꯕ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯅꯤꯡꯊꯦꯝꯗ ꯆꯥꯛ ꯆꯥꯅꯅꯕꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝꯗꯤ ꯊꯥꯖꯒ ꯆꯥꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯁꯔꯨꯛ ꯑꯗꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩ ꯆꯥꯛꯆꯥ ꯃꯥꯡꯅꯤ ꯍꯥꯏꯗꯨꯅ ꯌꯨ ꯈꯔꯁꯨ ꯊꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯨ ꯉꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯥꯏ ꯃꯈꯣꯏꯅ ꯎꯈꯤꯕ ꯁꯛꯇꯝꯁꯤꯡ ꯑꯗꯨ ꯃꯊꯪ ꯍꯥꯏꯅꯔꯛꯏ꯫ ꯏꯇꯥꯎ, ꯑꯩꯈꯣꯏ ꯅꯤꯡꯊꯦꯝꯒꯤ ꯅꯨꯄꯤꯁꯤ ꯑꯩꯗꯤ ꯆꯤꯡꯅꯕ ꯑꯃ ꯂꯩꯕꯣ꯫ ꯀꯔꯤꯅꯣ ꯆꯤꯡꯅꯔꯤꯗꯨꯕꯣ? ꯃꯤꯔ ꯂꯥꯏꯔ ꯈꯪꯗꯕ ꯑꯃ, ꯈꯪꯗꯦꯗ, ꯃꯤꯁꯨ ꯃꯥꯜꯂꯤ ꯂꯥꯏꯁꯨ ꯃꯥꯜꯂꯤ꯫ ꯍꯦꯔꯥ, ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯕꯨ ꯀꯗꯥꯏꯗꯒꯤ ꯂꯥꯏꯅꯣ? ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨ ꯁꯛꯄꯨꯗꯤꯅꯦ, ꯁꯦ ꯂꯦꯝꯍꯧꯔꯤꯕ ꯈꯔꯁꯦ ꯂꯣꯏꯁꯟꯁꯦ, ꯅꯠꯇ꯭ꯔꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯕ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯃꯅ ꯊꯥꯖꯁꯤ ꯕꯨꯠꯅꯤ ꯍꯥꯏ, ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯃꯤꯅꯤ ꯍꯥꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯔꯩ ꯌꯦꯠꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤ ꯌꯨ ꯉꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥꯖꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯨ ꯀꯥ ꯍꯦꯟꯅ ꯁꯨꯝ ꯉꯥꯎꯈꯠꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯞꯅ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯍꯣꯡꯗꯣꯛꯅꯔꯛꯇꯨꯅ ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯆꯥꯛ ꯆꯥꯕꯣꯏ ꯆꯥꯗꯕꯣꯏ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯌꯨ ꯉꯥꯎꯃꯟꯈꯤꯕꯅ ꯃꯈꯣꯏꯒꯤ ꯇꯨꯝꯐꯝ ꯑꯗꯨꯗ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤ ꯍꯧꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯈꯣꯏ ꯃꯉꯥ ꯄꯨꯟꯅ ꯄꯥꯠꯇ ꯈꯣꯏ ꯆꯣꯞꯀꯅꯤ ꯍꯥꯏꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯊꯥꯖꯗꯤ ꯃꯌꯨꯝꯗ ꯂꯩꯍꯧꯕꯅꯤ꯫ ꯅꯤꯡꯊꯦꯝꯅ ꯉꯥ ꯌꯥꯝꯅ ꯂꯩꯕ ꯃꯐꯝꯅꯤ ꯍꯥꯏꯗꯨꯅ ꯀꯣꯝ ꯃꯆꯥ ꯑꯃ ꯂꯩꯕ ꯖꯒꯥ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯈꯣꯏ ꯆꯣꯞꯄ ꯍꯧꯔꯝꯃꯤ꯫ ꯇꯟꯖꯥꯁꯤꯗ ꯊꯥꯖ ꯂꯥꯛꯇꯨꯅ ꯅꯤꯡꯊꯦꯝꯒꯤ ꯃꯐꯝꯗ ꯑꯉꯥꯡꯗꯨ ꯌꯥꯝꯅ ꯀꯞꯄꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯦꯝꯕꯨ ꯀꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯦꯝ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯥꯖꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄ ꯑꯃꯃꯨꯛ ꯊꯦꯡꯅꯔꯤ꯫ ꯂꯩꯍꯧꯔꯤꯕ ꯃꯈꯣꯏ ꯃꯔꯤꯗꯤ ꯊꯥꯖꯁꯨ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯈꯣꯏ ꯆꯣꯞꯂꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯊꯥꯖꯗꯨ ꯅꯥꯀꯜ ꯑꯃꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯖꯅ ꯂꯦꯞꯇꯨꯅ ꯂꯩꯕ ꯑꯁꯤꯗ ꯊꯦꯝꯕ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯑꯉꯛꯄ ꯍꯥꯏꯗꯨꯅꯤ ꯊꯦꯝꯕꯅ ꯊꯥꯖꯗ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯥꯖ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯊꯦꯝꯕꯗ ꯌꯦꯡꯉꯛꯄ ꯃꯇꯝꯗꯗꯤ ꯁꯛꯇꯝ ꯑꯗꯨ ꯑꯀꯤꯕ ꯑꯃꯒꯤ ꯃꯇꯧꯒꯨꯝ ꯍꯛꯆꯥꯡ ꯄꯨꯝꯕ ꯄꯨꯡꯉꯧ ꯉꯧꯅ ꯊꯦꯝꯕꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯊꯦꯝꯕ ꯋꯥ ꯉꯥꯡꯕ ꯉꯝꯗ ꯃꯁꯥꯗꯨ ꯊꯛ ꯅꯤꯛꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯍꯨꯝꯅ ꯊꯦꯝꯕꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯅ ꯊꯦꯝꯕꯗ ꯌꯦꯡꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯊꯦꯝꯕ ꯃꯊꯟꯇ ꯅꯤꯛꯇꯨꯅ ꯂꯩꯔꯝꯕ ꯑꯁꯤ ꯃꯈꯣꯏꯅꯁꯨ ꯎꯔꯝꯃꯤ꯫ ꯑꯉꯛꯄ ꯐꯥꯎꯔꯗꯨꯅ ꯊꯦꯝꯕꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯦꯝꯕ ꯀꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯊꯦꯝꯕꯗ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯊꯦꯝꯕ ꯋꯥ ꯉꯥꯡꯕ ꯉꯝꯗ ꯃꯤꯐꯝ ꯍꯣꯡꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯗ ꯌꯦꯡꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯖꯤꯃꯤ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯊꯦꯝꯕꯒꯤ ꯅꯥꯡꯒꯟꯗ ꯈꯨꯕꯥꯛꯅ ꯊꯥꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯊꯦꯝꯕ ꯋꯥꯈꯜ ꯇꯥꯔꯛꯏ꯫ ꯊꯦꯝꯕꯅ ꯉꯁꯥꯏ ꯎꯈꯤꯕ ꯊꯥꯖꯒꯤ ꯁꯛꯇꯝ ꯑꯗꯨ ꯃꯈꯣꯏ ꯑꯍꯨꯝꯗꯁꯨ ꯊꯥꯖꯕꯨ ꯎꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯍꯪꯂꯝꯃꯤ꯫
ꯃꯇꯝ ꯑꯁꯤꯗ ꯂꯦꯝꯕꯅ ꯊꯥꯖꯗꯤ ꯅꯤꯡꯊꯦꯝꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯗꯨꯗꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯊꯦꯝꯕꯅ ꯑꯃꯨꯛ ꯊꯥꯖꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯤ ꯍꯥꯏꯅ ꯀꯤꯅ ꯄꯥꯎꯗꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯁꯨ ꯆꯤꯡꯅꯕ ꯑꯃꯗꯤ ꯐꯥꯎꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯔꯕꯗꯤ ꯈꯨꯗꯣꯡ ꯆꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯅꯤꯡꯊꯦꯝꯒꯤ ꯃꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯆꯠꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯆꯤꯡꯅꯔꯤꯕ ꯑꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯤꯡꯕꯅ ꯅꯤꯡꯊꯦꯝꯗ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯔꯝꯗꯦ ꯑꯁꯨꯝꯅ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯅꯤꯡꯊꯦꯝꯒꯤ ꯌꯨꯝꯅ ꯂꯩꯔꯤꯕ ꯅꯥꯀꯜ ꯑꯃꯗ ꯂꯩꯕ ꯈꯔ ꯀꯣꯛꯄ ꯃꯐꯝ ꯑꯃꯗ ꯃꯈꯣꯏ ꯃꯉꯥ ꯃꯩ ꯇꯤꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯩ ꯇꯤꯛꯅ ꯇꯤꯛꯅ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯅ ꯅꯤꯡꯊꯦꯝꯗ ꯃꯨꯟꯅ ꯌꯦꯡꯖꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯍꯥꯏꯅꯤꯡꯕꯒꯤ ꯃꯑꯣꯡꯁꯨ ꯎꯠꯂꯝꯃꯤ ꯃꯇꯝꯁꯤꯗ ꯅꯤꯡꯊꯦꯝꯅ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯔꯒ ꯅꯤꯡꯊꯦꯝꯒꯤ ꯋꯥꯈꯜꯗ ꯈꯟꯈꯤꯔꯝꯃꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯅꯤꯡꯊꯦꯝꯗ ꯀꯔꯤꯒꯨꯝꯕ ꯍꯥꯏꯅꯤꯡꯕ ꯋꯥꯐꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯏꯇꯥꯎ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯂꯩꯕꯁꯤꯕꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯂꯦꯝꯕꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯌꯥꯝꯅ ꯅꯨꯡꯉꯥꯏꯗ ꯏꯇꯥꯎꯒꯤꯗ ꯂꯩꯕꯕꯨ ꯀꯔꯤꯒꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯏꯅꯣ ꯑꯗꯨ ꯏꯇꯥꯎ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅ ꯑꯁꯨꯝꯅ ꯂꯦꯝꯕꯅ ꯅꯤꯡꯊꯦꯝꯗ ꯋꯥꯐꯝ ꯑꯃ ꯍꯥꯏꯒꯦ ꯇꯧꯔꯛꯄ ꯑꯁꯤꯗ ꯊꯥꯖ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ ꯅꯤꯡꯊꯦꯝꯒꯤ ꯃꯅꯥꯛꯇ ꯐꯝꯈꯤꯔꯝꯃꯤ ꯊꯥꯖꯅ ꯅꯤꯡꯊꯦꯝꯒꯤ ꯃꯅꯥꯛꯇ ꯐꯝꯈꯤꯕ ꯑꯁꯤꯗ ꯂꯦꯝꯕ ꯋꯥ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯈꯤꯗꯦ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈꯤꯔꯝꯃꯤ ꯃꯇꯝꯁꯤꯗ ꯅꯤꯡꯊꯦꯝꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗ꯭ꯔꯗꯤ ꯍꯥꯏꯅ ꯂꯦꯝꯕꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯇꯝꯁꯤꯗ ꯂꯦꯝꯕ ꯈꯨꯝꯐꯝ ꯈꯪꯗꯕꯅ ꯃꯔꯩ ꯇꯠꯂꯤ ꯇꯠꯂꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯑꯁ ꯍꯥꯏꯒꯦ ꯇꯧꯔꯒ ꯀꯥꯎꯈ꯭ꯔꯦꯗ ꯂꯦꯝꯕꯒꯤ ꯃꯑꯣꯡꯁꯤ ꯊꯦꯝꯕ ꯖꯤꯝꯃꯤ ꯇꯣꯝꯕꯅꯁꯨ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯅꯤꯡꯊꯦꯝꯒꯤ ꯅꯨꯄꯤ ꯑꯁꯤ ꯊꯥꯖꯅ ꯃꯅꯥꯛꯇ ꯂꯩꯈꯤꯕꯅ ꯃꯍꯥꯛꯅ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯍꯥꯏꯕ ꯉꯝꯗꯕꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯑꯍꯨꯝꯅꯁꯨ ꯈꯪꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤ ꯑꯃꯒ ꯑꯃꯒ ꯌꯦꯡꯅꯔꯝꯃꯤ ꯃꯇꯝꯁꯤꯗ ꯊꯥꯖꯅ ꯃꯈꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯈꯪꯂꯗꯨꯅ ꯃꯈꯣꯏ ꯃꯔꯤꯗ ꯃꯤꯠꯌꯦꯡ ꯈꯥꯅ ꯌꯦꯡꯂꯛꯏ ꯊꯥꯖꯅ ꯌꯦꯡꯂꯛꯄꯁꯤꯗ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯍꯪꯒꯠꯅ ꯐꯥꯎꯕ ꯌꯦꯡꯕ ꯉꯝꯈꯤꯗꯦ ꯃꯇꯝ ꯑꯁꯤꯗ ꯇꯣꯝꯕꯅ ꯊꯥꯖꯅ ꯌꯦꯡꯂꯝꯃꯤ ꯑꯀꯤꯕ ꯃꯁꯛ ꯍꯥꯏꯗꯨꯅꯤ ꯊꯥꯖꯒꯤ ꯑꯀꯤꯕ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯇꯣꯝꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯤꯈꯤ ꯇꯣꯝꯕꯅ ꯀꯤꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯅꯤꯡꯊꯦꯝꯅ ꯑꯃꯨꯛ ꯎꯈꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤ ꯇꯣꯝꯕ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯀꯤꯔꯨꯝ ꯀꯤꯔꯨꯝ ꯇꯧꯔꯤꯗꯨꯕꯣ ꯇꯥꯏꯊꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯩ ꯇꯨꯝꯕ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯇꯣꯝꯕ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯂꯩꯍꯧꯔꯤꯕ ꯃꯈꯣꯏ ꯃꯉꯥ ꯑꯗꯨꯗꯤ ꯃꯩ ꯇꯤꯛꯍꯧꯔꯤ ꯑꯁꯨꯝꯅ ꯇꯣꯝꯕꯅ ꯃꯈꯣꯏꯅ ꯇꯨꯝꯂꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯕꯗ ꯇꯣꯝꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯀꯤꯕ ꯁꯛꯇꯝ ꯑꯃꯃꯨꯛ ꯎꯈꯤ ꯊꯥꯖꯒꯤ ꯐꯤꯕꯝ ꯁꯣꯛꯂꯕ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯁꯛꯇꯝ ꯎꯕꯗ ꯇꯣꯝꯕ ꯃꯁꯥ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯑꯁꯨꯝꯅ ꯀꯤꯔꯁꯨ ꯀꯤꯅ ꯊꯥꯖꯁꯤ ꯕꯨꯠꯂ ꯂꯥꯏꯗ ꯈꯪꯅꯤꯡꯕꯗꯒꯤ ꯇꯣꯝꯕ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯃꯈꯥꯗꯒꯤ ꯌꯦꯡꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯊꯥꯖꯒꯤ ꯃꯈꯣꯡ ꯑꯗꯨ ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯥꯔꯝꯗꯦ ꯁꯛꯇꯝ ꯑꯁꯤ ꯎꯕꯗꯒꯤ ꯇꯣꯝꯕ ꯃꯈꯣꯏ ꯑꯇꯩꯅ ꯂꯩꯍꯧꯔꯤꯕ ꯃꯩ ꯇꯤꯛꯂꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯑꯃꯨꯛ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯜꯂꯛꯈꯤ ꯃꯇꯝ ꯑꯁꯤꯗ ꯍꯦꯟꯅ ꯑꯉꯛꯄ ꯍꯥꯏꯗꯨꯅꯤ ꯊꯥꯖ ꯌꯥꯎꯅ ꯃꯈꯣꯏ ꯃꯉꯥ ꯑꯗꯨ ꯑꯃꯨꯛ ꯃꯩ ꯇꯤꯛꯇꯨꯅ ꯂꯩꯔꯝꯃꯤ ꯊꯥꯖꯕꯨ ꯎꯕꯗ ꯇꯣꯝꯕ ꯋꯥ ꯉꯥꯡꯕ ꯉꯝꯗ ꯆꯞ ꯂꯦꯞꯇꯨꯅ ꯌꯦꯡꯖꯔꯝꯃꯤ ꯇꯣꯝꯕ ꯀꯩꯗꯧꯔꯦ ꯇꯨꯝꯅꯤ ꯆꯪꯈ꯭ꯔꯒ ꯑꯃꯨꯛ ꯍꯜꯂꯛꯑꯗꯤ ꯇꯥꯂꯦꯝꯕ ꯑꯩ ꯏꯊꯟꯗ ꯇꯨꯝꯕ ꯀꯤꯔꯦꯗ ꯅꯣꯏꯒ ꯄꯨꯟꯅ ꯇꯨꯝꯃꯨꯖꯦꯕ ꯑꯁꯨꯝꯅ ꯇꯣꯝꯕꯅ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨꯅ ꯈꯪꯂꯗꯨꯅ ꯀꯔꯤꯒꯨꯝꯕ ꯄꯥꯎ ꯈꯔꯗꯤ ꯇꯥꯔꯒꯦ ꯈꯟꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯃꯇꯝꯁꯤ ꯊꯦꯡꯉꯤ ꯇꯨꯝꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯦꯝꯗ ꯍꯥꯏꯔꯝꯃꯤ ꯅꯤꯡꯊꯦꯝꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯃꯐꯝꯗ ꯆꯠꯅꯈꯤꯔꯝꯃꯤ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯃꯔꯤꯅ ꯇꯨꯝꯒꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄꯗ ꯖꯤꯝꯃꯤꯅ ꯇꯣꯝꯕꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯇꯣꯝꯕ ꯅꯪꯅ ꯉꯁꯥꯏ ꯇꯨꯝꯅꯤ ꯍꯥꯏꯔ ꯆꯠꯈ꯭ꯔꯒ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯏꯗꯨ ꯀꯩꯒꯤꯅꯣ ꯇꯥꯖꯤꯝꯃꯤ ꯑꯩꯅ ꯍꯥꯏꯗꯣꯏ ꯋꯥꯁꯦ ꯅꯣꯏ ꯊꯥꯖꯗ꯭ꯔꯗꯤ ꯑꯩ ꯍꯥꯏꯗꯣꯛꯄ ꯀꯤꯔꯦꯗ ꯊꯦꯝꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯇꯣꯝꯕ ꯍꯥꯏꯌꯣꯅꯦ ꯅꯪꯅ ꯍꯥꯏꯕꯗꯣ ꯊꯥꯖꯒꯦꯕ ꯑꯗꯨꯕꯨꯔꯣ ꯇꯥꯏꯝꯊꯦꯝꯒꯤ ꯏꯇꯩꯃꯗꯣ ꯃꯤ ꯅꯠꯇꯦꯕ ꯕꯨꯠꯅꯦ ꯃꯈꯣꯡꯗꯣ ꯑꯩꯅ ꯉꯁꯥꯏ ꯌꯦꯡꯕꯅꯦ ꯂꯩꯕꯥꯛ ꯃꯈꯥꯗ ꯇꯥꯗꯦꯕ ꯑꯩ ꯌꯥꯝ ꯀꯤꯌꯦ ꯑꯣ ꯑꯩꯈꯣꯏꯅ ꯆꯤꯡꯅꯔꯤꯁꯤ ꯆꯨꯝꯃꯦꯗꯅ ꯑꯗꯨꯗꯤ ꯅꯪꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯊꯥꯖꯁꯨ ꯑꯉꯥꯡ ꯀꯞꯄꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ ꯑꯁꯨꯝꯅ ꯂꯦꯝꯕꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯈꯪꯂꯝꯃꯤ ꯊꯥꯖ ꯃꯤ ꯅꯠꯇꯦ ꯕꯨꯠꯅꯤ ꯍꯥꯏꯕꯁꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯌꯨꯝ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯕꯁꯨ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯒ ꯅꯤꯡꯊꯦꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯕꯨꯠꯅꯤ ꯍꯥꯏꯕꯁꯤ ꯇꯝꯒꯦ ꯍꯥꯏꯅꯁꯨ ꯈꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡꯂꯝꯃꯤ ꯑꯗꯨꯒ ꯅꯤꯡꯊꯦꯝꯕꯨꯁꯨ ꯀꯧꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯊꯥꯖ ꯊꯣꯔꯛꯇꯨꯅ ꯅꯤꯡꯊꯦꯝꯗꯤ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯆꯠꯀꯦ ꯍꯥꯏꯔꯝꯃꯤ ꯃꯇꯝꯁꯤꯗ ꯃꯈꯣꯏ ꯃꯔꯤꯗꯤ ꯍꯦꯟꯅ ꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ ꯃꯔꯝꯗꯤ ꯅꯤꯡꯊꯦꯝ ꯂꯩꯇ꯭ꯔꯕꯗꯤ ꯊꯥꯖꯅ ꯃꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯐꯥꯎꯔꯝꯃꯤ ꯃꯈꯣꯏꯅ ꯆꯠꯂꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯊꯥꯖꯅ
ꯅꯤꯡꯊꯦꯝ ꯂꯥꯛꯑꯒ ꯆꯠꯂꯨ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯔꯤꯅ ꯌꯥꯔꯝꯗꯦ ꯊꯥꯖꯅ ꯐꯅ ꯀꯟꯅ ꯈꯥꯝꯂꯕꯁꯨ ꯃꯈꯣꯏ ꯃꯔꯤ ꯆꯠꯈꯤꯔꯝꯃꯤ ꯃꯇꯝꯁꯤꯗ ꯊꯥꯖꯅ ꯋꯥꯈꯜ ꯑꯃ ꯈꯟꯈꯤꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏ ꯃꯔꯤꯅ ꯆꯠꯈ꯭ꯔꯕꯗꯤ ꯊꯥꯖꯅ ꯈꯪꯗ꯭ꯔꯤꯉꯩ ꯅꯤꯡꯊꯦꯝꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤ ꯚꯨꯠꯅꯤ ꯍꯥꯏꯗꯨꯅ ꯇꯝꯈ꯭ꯔꯅꯤ ꯑꯃꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗ ꯊꯥꯖꯕꯨ ꯃꯤ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯇꯝꯈ꯭ꯔꯅꯤ ꯈꯟꯂꯗꯨꯅ ꯃꯈꯣꯏꯕꯨ ꯆꯠꯇꯅꯕ ꯄ꯭ꯂꯥꯟ ꯑꯃ ꯇꯧꯔꯝꯃꯤ ꯊꯦꯝꯕ ꯂꯦꯝꯕ ꯇꯣꯝꯕ ꯖꯤꯝꯃꯤ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯅꯤꯡꯊꯦꯝꯒꯤ ꯌꯨꯝꯗꯒꯤ ꯊꯣꯔꯛꯂꯕ ꯃꯇꯨꯡ ꯅꯤꯡꯊꯦꯝꯒꯤ ꯅꯨꯄꯤꯁꯤ ꯚꯨꯠꯅꯤ ꯍꯥꯏꯕꯁꯤ ꯅꯤꯡꯊꯦꯝꯒꯤ ꯃꯐꯝꯗ ꯇꯝꯂꯒꯦ ꯈꯟꯗꯨꯅ ꯄꯥꯠ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯇꯟꯖꯥꯁꯤꯗ ꯅꯤꯡꯊꯦꯝ ꯂꯥꯡ ꯑꯃ ꯄꯥꯏꯔꯒ ꯄꯥꯠꯇꯒꯤ ꯀꯥꯔꯛꯂꯝꯃꯤ ꯅꯤꯡꯊꯦꯝꯅ ꯄꯥꯠꯇꯒꯤ ꯀꯥꯔꯛꯄꯁꯤ ꯎꯕꯗ ꯃꯈꯣꯏ ꯃꯔꯤꯅ ꯅꯤꯡꯊꯦꯝꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯦ ꯏꯇꯥꯎ ꯀꯩꯗꯧꯔꯒꯦ ꯆꯠꯂꯒꯦ ꯍꯥꯏꯔꯣ ꯅꯣꯡ ꯅꯤꯅꯤꯗꯤ ꯂꯩꯈꯣꯗꯅ ꯏꯇꯥꯎ ꯑꯩꯈꯣꯏ ꯀꯨꯏꯅ ꯂꯩꯕ ꯌꯥꯗ꯭ꯔꯦ ꯅꯪꯒꯤ ꯄꯨꯟꯁꯤꯁꯨ ꯀꯟꯅꯤꯡꯉꯤ ꯑꯗꯣ ꯋꯥꯐꯝꯇ ꯍꯥꯏꯒꯦꯅ ꯑꯁꯨꯝꯅ ꯍꯥꯏꯕꯁꯤꯗ ꯅꯤꯡꯊꯦꯝ ꯑꯗꯨ ꯇꯨꯡꯐꯠ ꯂꯩꯊꯣꯛꯈꯤꯔꯝꯃꯤ ꯅꯤꯡꯊꯦꯝꯒꯤ ꯃꯑꯣꯡ ꯑꯁꯤꯗ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯅꯤꯡꯊꯦꯝ ꯑꯗꯨ ꯊꯥꯖꯒꯤ ꯁꯛꯇꯝ ꯂꯥꯡꯗꯨꯅ ꯑꯣꯟꯊꯣꯔꯛꯏ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯉꯛꯄ ꯑꯣꯏꯈꯤ ꯉꯁꯥꯏꯗꯒꯤ ꯅꯤꯡꯊꯦꯝꯅꯤ ꯈꯜꯂꯝꯕ ꯑꯁꯤ ꯊꯥꯖ ꯑꯣꯏꯔꯝꯕꯁꯤꯅ ꯃꯈꯣꯏꯒꯤ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯅꯤꯡꯊꯦꯝ ꯑꯣꯏꯔꯝꯕ ꯊꯥꯖꯒꯤ ꯁꯛꯇꯝ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯑꯩꯒꯤ ꯁꯛꯇꯝꯕꯨ ꯇꯥꯛꯅꯕ ꯍꯣꯠꯅꯔꯤꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯅꯈꯣꯏꯅ ꯄꯨꯗꯨꯅ ꯆꯠꯅꯕ ꯍꯣꯠꯅꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯩ ꯅꯪꯗꯤ ꯑꯁꯤꯕꯅꯦ ꯑꯁꯤꯕꯒ ꯇꯥꯏꯕꯪ ꯃꯤꯒ ꯂꯩꯕ ꯌꯥꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯅꯪꯒꯤ ꯁꯛꯇꯝ ꯇꯥꯛꯀꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯁꯤꯗ ꯊꯥꯖ ꯁꯥꯎꯔꯛꯈꯤꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯊꯥꯖꯅ ꯐꯥꯖꯟꯈꯤꯔꯝꯃꯤ ꯌꯥꯆꯪꯂꯛꯄ ꯃꯇꯝꯗ ꯅꯤꯡꯊꯦꯝ ꯉꯥ ꯐꯥꯕ ꯂꯣꯏꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯂꯩꯔꯝꯗꯕ ꯑꯁꯤꯗ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯈꯣꯟꯖꯦꯜ ꯍꯧꯅ ꯀꯧꯔꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯈꯨꯝꯃꯛꯇꯦ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯃꯤ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯅꯤꯡꯊꯦꯝ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯈꯤ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝ ꯊꯤꯗꯨꯅ ꯂꯥꯛꯄꯅ ꯄꯥꯠ ꯑꯃꯒꯤ ꯃꯌꯥꯗ ꯂꯩꯕ ꯁꯪ ꯑꯃꯗ ꯈꯣꯟꯖꯦꯜ ꯈꯔ ꯇꯥꯔꯛꯈꯤꯔꯝꯃꯤ ꯃꯗꯨꯗꯤ ꯑꯀꯤꯕꯒꯤ ꯂꯥꯎ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯅꯤꯡꯊꯦꯝꯒꯤ ꯅꯥꯀꯣꯡꯗ ꯇꯥꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯅꯤꯡꯊꯦꯝ ꯁꯪ ꯑꯗꯨꯗ ꯆꯪꯉꯛꯏ ꯃꯇꯝꯁꯤꯗ ꯑꯣꯏꯔꯝꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯑꯉꯛꯄ ꯍꯥꯏꯗꯨꯅꯤ ꯊꯥꯖꯅ ꯃꯈꯨꯠꯇ ꯊꯥꯡ ꯑꯃ ꯄꯥꯏꯔꯒ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯕꯨ ꯍꯥꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ ꯇꯣꯝꯕꯒꯤ ꯉꯛꯁꯝꯗ ꯊꯥꯡꯅ ꯂꯦꯟꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕꯒ ꯅꯤꯡꯊꯦꯝꯅ ꯇꯨꯡꯂꯣꯝꯗꯒꯤ ꯊꯥꯖꯗ ꯈꯣꯟꯖꯦꯜ ꯀꯟꯅ ꯀꯧꯔꯛꯂꯝꯃꯤ ꯊꯥꯖ ꯑꯀꯤꯕ ꯁꯛꯇꯝꯒ ꯂꯣꯏꯅꯅ ꯅꯤꯡꯊꯦꯝꯗ ꯐꯠ ꯌꯦꯡꯂꯛꯏ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯁꯤꯅ ꯅꯤꯡꯊꯦꯝ ꯑꯉꯛꯄ ꯐꯥꯎꯈꯤ ꯑꯗꯨꯕꯨ ꯊꯥꯖ ꯅꯤꯡꯊꯦꯝ ꯑꯣꯏꯔꯝꯕ ꯑꯁꯤꯗ ꯃꯥꯏꯊꯣꯡ ꯑꯗꯨ ꯍꯥꯟꯅꯒꯤ ꯁꯛꯇꯝ ꯂꯥꯡꯗꯨꯅ ꯑꯃꯨꯛ ꯅꯤꯡꯊꯦꯝꯗ ꯅꯨꯡꯁꯤꯅ ꯑꯃꯨꯛ ꯌꯦꯡꯉꯤ ꯊꯥꯖ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯦ ꯍꯥ ꯅꯪꯅ ꯑꯩꯒꯤ ꯃꯤꯠꯃꯥꯡꯁꯤꯗ ꯎꯠꯂꯤꯕꯁꯤ ꯀꯔꯤꯅꯣ ꯇꯥꯃꯣ ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯃꯈꯣꯏꯁꯤꯡꯁꯦ ꯐꯠꯇꯕ ꯉꯥꯛꯇꯅꯤ ꯇꯥꯃꯣꯒꯤ ꯄꯨꯛꯅꯤꯡ ꯍꯣꯡꯅꯕ ꯃꯈꯣꯏꯅ ꯍꯣꯠꯅꯕꯅꯤ ꯊꯥꯖ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯂꯩꯔꯤ ꯃꯈꯩꯗꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯃꯠꯇ ꯍꯣꯡꯂꯣꯏꯌꯦ ꯑꯩꯒꯤ ꯊꯃꯣꯏꯗꯤ ꯑꯃꯈꯛꯇꯅꯦ ꯅꯪꯒꯤꯅꯦ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯅ ꯍꯥꯏꯕꯁꯤꯗ ꯊꯥꯖ ꯅꯨꯡꯁꯤꯕ ꯐꯥꯎꯔꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯃꯈꯥꯗ ꯊꯥꯗꯈꯤꯔꯝꯃꯤ ꯃꯇꯝꯁꯤꯗ ꯖꯦꯃꯤ ꯀꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯨꯠꯇ ꯎꯇꯨꯞ ꯑꯃ ꯄꯥꯏꯔꯒ ꯊꯥꯖꯒꯤ ꯃꯀꯣꯛꯇ ꯊꯣꯝꯂꯝꯃꯤ ꯑꯗꯨꯕꯨ ꯊꯥꯖꯗꯤ ꯀꯔꯤꯁꯨ ꯇꯧꯗꯦ ꯖꯤꯃꯤꯔꯣꯝꯗ ꯐꯠ ꯂꯩꯊꯣꯔꯛꯇꯨꯅ ꯖꯤꯃꯤꯕꯨ ꯁꯥꯐꯨ ꯀꯟꯅ ꯏꯟꯈꯤꯔꯝꯃꯤ ꯖꯤꯃꯤ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯏ ꯇꯟꯖꯥꯁꯤꯗ ꯅꯤꯡꯊꯦꯝꯅ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨ ꯁꯣꯛꯇꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯊꯥꯖꯗ ꯑꯀꯥꯏꯕ ꯄꯤꯔꯛꯄꯗꯒꯤ ꯊꯥꯖ ꯅꯤꯡꯊꯦꯝꯅ ꯍꯥꯏꯕ ꯋꯥ ꯑꯁꯤ ꯂꯧꯈꯤꯗꯦ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯊꯪ ꯐꯨꯕ ꯍꯧꯔꯛꯈꯤ ꯑꯁꯨꯝ ꯐꯨꯔꯛꯄꯅ ꯇꯣꯝꯕꯕꯨ ꯊꯥꯖꯅ ꯍꯥꯠꯂꯒꯤ ꯃꯇꯥꯒꯨꯝ ꯇꯣꯝꯕꯒꯤ ꯃꯉꯛꯁꯪ ꯑꯗꯨ ꯃꯦꯠꯇꯨꯅ ꯊꯝꯈꯤ ꯇꯣꯝꯕ ꯁꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯅꯤꯡꯊꯦꯝ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯊꯥꯖꯅ ꯄꯥꯏꯔꯝꯕ ꯊꯥꯡ ꯑꯗꯨꯕు ꯄꯥꯏꯔꯒ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯆꯪꯉꯤ ꯃꯇꯝ ꯑꯁꯤꯗ ꯊꯥꯖ ꯈꯪꯁꯥꯎ ꯁꯥꯎꯅ ꯅꯤꯡꯊꯦꯝꯒꯤ ꯉꯛꯁꯝ ꯃꯦꯠꯂꯝꯃꯤ ꯅꯤꯡꯊꯦꯝ ꯑꯣꯏꯔꯝꯕꯁꯤꯗ ꯑꯃꯨꯛ ꯊꯥꯖ ꯃꯈꯨꯠ ꯑꯗꯨ ꯈꯪꯊꯥ ꯊꯥꯗꯣꯛꯏ ꯇꯥꯃꯣ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯇꯥꯃꯣ ꯊꯥꯖ ꯉꯁꯤ ꯅꯪꯒꯤ ꯁꯛꯇꯝꯁꯤ ꯎꯔꯒ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯅꯪꯗꯤ ꯑꯩꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯕꯤꯗꯤ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤ ꯅꯪꯕꯨ ꯑꯩꯅ ꯀꯔꯝꯅ ꯀꯥꯎꯒꯅꯤ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯗ ꯊꯥꯖꯁꯤ ꯑꯁꯤꯕ ꯊꯋꯥꯏꯅꯦ ꯍꯥꯏꯕꯁꯤ ꯅꯤꯡꯊꯦꯝꯅꯁꯨ ꯈꯪꯈꯤꯔꯝꯃꯤ ꯍꯥꯏꯕ ꯊꯥꯖꯅꯁꯨ ꯈꯪꯂꯝꯃꯤ ꯑꯗꯨꯒ ꯉꯁꯥꯏ ꯅꯤꯡꯊꯦꯝꯅ ꯃꯌꯨꯝꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯎꯈꯤꯕ ꯑꯗꯨ ꯊꯥꯖꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯑꯣꯏꯔꯝꯈꯤ ꯑꯁꯨꯝꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯊꯥꯖꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯊꯣꯡ ꯂꯣꯟꯗꯨꯅ ꯀꯥ ꯑꯃꯗ ꯅꯤꯡꯊꯦꯝꯅ ꯅꯨꯡꯁꯤꯃꯟꯈꯤꯕꯅ ꯃꯩꯁꯨ ꯊꯥꯗꯣꯛꯇꯕꯤ ꯐꯨꯝꯁꯨ ꯐꯨꯝꯗꯕꯤ ꯂꯣꯟꯅ ꯊꯝꯈꯤꯔꯝꯃꯤ ꯑꯗꯨꯒ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯅꯤꯡꯊꯦꯝ ꯂꯩꯈꯤꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯑꯍꯨꯝ ꯑꯃꯗꯤ ꯇꯣꯝꯕ ꯃꯈꯣꯏꯅ ꯅꯤꯡꯊꯦꯝꯒꯤ ꯃꯌꯨꯝꯗ ꯆꯪꯉꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯉꯛꯄꯒꯤ ꯁꯛꯂꯣꯟ ꯑꯃꯗ ꯊꯥꯖ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯄꯝꯗꯨꯅ ꯊꯣꯔꯛꯂꯝꯃꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤ
ꯅꯤꯡꯊꯦꯝꯅ ꯊꯥꯖꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯅꯤꯡꯊꯦꯝꯅ ꯍꯥꯏꯔꯛꯄꯗ ꯊꯥꯖ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯞꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯁꯤ ꯇꯥꯔꯕ ꯇꯨꯡꯗ ꯊꯥꯖꯒꯤ ꯍꯛꯆꯥꯡꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯊꯦꯝꯕ ꯑꯃꯗꯤ ꯂꯦꯝꯕ ꯃꯈꯣꯏ ꯑꯅꯤ ꯂꯣꯟꯅ ꯇꯟꯖꯥ ꯑꯃ ꯂꯧꯔꯒ ꯆꯦꯟꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯊꯥꯖꯅꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯆꯦꯟꯈꯤꯕ ꯑꯗꯨ ꯈꯪꯂꯤꯕꯅꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯃꯩ ꯊꯥꯈ꯭ꯔꯅꯤ ꯈꯟꯕ ꯑꯁꯤꯗ ꯃꯈꯣꯏꯕꯨ ꯇꯥꯟꯅꯒꯦ ꯈꯟꯅ ꯆꯠꯀꯦ ꯇꯧꯔꯝꯃꯤ ꯃꯇꯝꯁꯤꯗ ꯅꯤꯡꯊꯦꯝꯅ ꯊꯥꯖꯕꯨ ꯐꯥꯖꯤꯟꯗꯨꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯔꯒ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯟꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯗꯅ ꯂꯦꯝꯕ ꯑꯃꯗꯤ ꯊꯦꯝꯕ ꯊꯥꯖꯒꯤ ꯍꯛꯆꯥꯡ ꯃꯩ ꯊꯥꯅꯅꯕꯒꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯁꯣꯝꯗ ꯃꯩ ꯊꯥꯡꯉꯩ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯊꯥꯖ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯅꯤꯡꯊꯦꯝꯒꯤ ꯃꯤꯠꯃꯥꯡꯗꯅ ꯊꯥꯖꯁꯤ ꯆꯠꯇꯕ ꯁꯥꯔꯒ ꯂꯦꯡꯗꯅ ꯁꯛꯂꯣꯟ ꯑꯃꯗ ꯑꯗꯨꯝ ꯂꯩꯍꯜꯂꯝꯃꯤ ꯑꯁꯨꯝꯅ ꯅꯥꯀꯜ ꯑꯃꯗ ꯃꯩ ꯊꯥꯒꯦ ꯍꯥꯏꯅ ꯍꯦꯛ ꯇꯧꯔꯛꯄꯒ ꯊꯥꯖ इखंग खंगौदुन चंगी मतम असिदा मखोय अनि थक थक निई मखोय अनिबो हालगी मतागुम थाजा चंगसिलै असोमदना निंगथेम थाजासी वा करिसु हाइद्रे तुमिना लैबा असिदा निंगथेम की पुंगिंग वखलदा थाजासी असोमदा ममानब सिंगना चटखिबा अदुदा सोइदना चटलमगनि हाइबा खंगलकपदगी निंगथेम मखुत्ता पाइरिबा थांग अदुना लेनबा हौरकलम मतमसिदा थाजना थेमबा अमदि लेंबा मखोय अनि हाटके हाना थौरांगबदु निंगथेमना असोमदा मखुत लेनखिबा अदु थाजगी हक्सांगदा फावरकखिरम असुमना लेंबा अमदि थेमबा मखोय अनिबो हाटके हाना तौरंबा थाजा निंगथेमगी मनाक्ता लेहौबी थाजगी हक्सांग अदुदा अमुक चंगक्तुना निंगथेमना तौरिबा अदुदा nganglami tamo kaino nang toridubo nang adumai tawgano थाजा अहिंग मिगा सिब मिगा कयम कोइना लेबि आगनी नंग यावदब पुंसिसे अइसु नंगी नुतुंगी लगे असोमदना लेंबा थेमबा मखोयनी मई थाबा हौरखी थाजा मखोयगी मनाक्ता चटके हायना तौवी अदुबो निंगथेम थाजगी महोंगसी खंगलदुना थाजबु चत्तनबा निंगथेम अमुक हन्ना मखुत अदुदा पाइरिबा थांग अदुना लिनसिनजरमी मतमसिदा थाजा चटपंगमदा निंगथेमदा नुंगसीना येंजरमी असोमदना थाजगी हक्सांग अदु तांगोय ओनबा हौरकलमी थाजगी असिबा हक्सांग अदुना तांगोय ओनबा हौरकपदा बुट ओलिबि थाजगी हक्सांग अदु तपना तपना सोक्थबा हौरै मतमसिदा खंगौदना थाजगी हक्सांग अदु लैमाइदा तुखिरमी निंगथेम थाजगी मनाक्ता इपा पाखना संगसिले अदुगा थाजबु नुंगसीना कोंखटलमी थाजा नंग आइबुदि वारौनुको फना नुंगसी पामी हाइदुनसु आई नुपा थोपा ngamdre तमो आई खंगी असिबगा अहिंबगा कुइना लेबा यारो हेबा अदुबु तमो सिरमदाई मिकुप अदुदा येंजनिंग तमोगी सितम अदुदि आई येंबा ngamdre अदुबु असिब थवाई सिनदि तांगोय ओनद्रिङै तमोबु पेना येंजाउगे असुमना थाजना हाइबसिदा निंगथेम अदुकी मतिक कपखिरमी थमोइसु काइबोइकी तोंबा अमदि जिमिसु निंगथेम थाजगी मतौसी उरगा मिटके पी खंगौदना तारकी निंगथेमगी खुत्ता पाइरंबा थाजगी सक्तम मदु तपना तपना तांगोय ओनखिबदा निंगथेम थमोइ शोकना थाजा नंग याउद्रबाइगी पुंसिसे आइसु नंगी ननाक्ता लाखिको तंजा आसिदा थाजगी सक्तमदि तांगोय ओनदुना पाइख्रे लेंबा थेमबा मखोयनिसु निंगथेम होइना लेहौरिबा संगदु तमना लाअमी अदुबो तफम खंगद्रबा थमोय कायरबा निंगथेम हिंगलुबगी कानबा लैत्रे खंदुना निंगथेमगी खुत्ता पाइरिबा थांगदुना मसागी पुक्ता थिंजिनजरमी निंगथेमगी तौरिबा मोंग मतौसिदा मखोय मरी अदु इंगंगलमी इता कइनो नंग तौरिसिबो नंगी फनबा सिलगा नंगना तौरिसि कइनो से नंग अखोयबो वारौरबो से नंग चक्खिबा यारोये निंगथेम अरोइबा सो हरमदाई मिकुप अदुदा पाट असिगी पाट याइदा नाइतोम लेरिबा कामुक संगसे महक याउद्रबदि आई लेरुबगी कानबा लेत्रे इजाव नखोय आइबु वारौनुको असुमना निंगथेम हक्सांगा थवाइगा खाइदोकनकी निंगथेमगी थवाइ याउद्रबा हक्सांग सिबु कोंदुना मखोय मरी अदु थमोय शोकना कपचरम महाकी नुपीगी थवाइ अदुना मो तांगोय ओंदोना पाइख्रबदा निंगथेम हिंगलुबगी कानबा लैत्रे हाइदुना मसा मथंता सिजखिरम लेहोरिबा ममानबा सिंग अदुसु निंगथेमना सिबसिदा अदुकी मतिक थमोय शोकना तेंगथारमी असुमना वारी असि मतांग असिदा लोइजरी वारी असि मियामगी मफमदा अमुक्का हना लानथोकसबा मतमदा सोइखि लानखिबा कया अमा याउरबसु ngakpiwa haiba wafamsi thamjari ngasigi oinadi mayamdagi kainanaba yathangsu nijari